Secretary President. Oh, Secretary President. Laulau ko ay lang ay kaya tama. As ito mo tama masak pador pasal dua na. by 13 ko Jomlekai UP Committee Rice Godown inaugurated by Honorable MLA Karam Syam Utapan AC Masi Sanggaban Mini Honorable MLA Mayam Lakwa Kaurang Nigeria si singing go down Sanggaban Mini MLA Sir Karam Syam Lakwa Mayam Ngainari Secretary President. Oh, Secretary President. Laulau ko ay lang ay kaya tama. As ito mo tama masak pador pasal dua na. Onakan dili tiro. Dito ka sugay. Berarti pibai tu ini dia para pi. Kami tamu na pa na mi. Ay, kawan. Lang ay pa mo. Kamu na kasi dito sugat pi doon. Dukti nuai na kalau. Isi cili mut kini nuai. Oh, tamu. Kenda numut. Nuai na. Yang pada. Onda akhir pot ka bu. Bila. Kale kre. Tungna laone. Kone. Pamo kana. Anta. Kau dah apa? Anu lagi dah. Ibu mai dia orang kena. Niku mengayo kanya niku mai dia orang. Ni kau tu dah mula ni. Si nggak dikurang lu. Sama. Go ile Maksudnya ke maksudnya boleh. Tata tu si kakak pilih tahu. 거기 해면도 나오네. 해면도 나와. 다비치를 내려. Ngoài bộ phận đó mà cái kia cũng cái món mà không. Sari kon tore 거기 해면도 나오네. Kakak lo, ni betul kakak lo. 이 굳이 그렇게 부자리 이게 이게 야래 시대 들이 나와 성호 성호로 알레 상가 그 미스트리 아니 성호 봐봐요 나오나 얘가 또 간색이 Yare, ano na rin naman yan, pagkakuha yun, ano taramo. Iya, terima kasih. 아니 안 된다고 사실 내 방에
ꯃꯔꯛꯇꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯟꯃꯟꯗꯅꯅꯦ ꯂꯩ ꯑꯩꯈꯣꯏ ꯑꯉꯝꯕ ꯈꯔ ꯇꯧꯕ ꯑꯣꯖꯥꯅ ꯇꯧꯕꯁꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯪꯒꯣꯜ ꯑꯣꯏꯖꯒꯦ ꯇꯥꯃꯣꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯀꯟꯕ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯇꯣꯝ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯃꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯅ ꯐꯦꯗꯔꯦꯁꯟ ꯈꯛꯀꯤ ꯅꯠꯇꯕ ꯆꯦꯡ ꯆꯥꯛ ꯊꯝꯕ ꯈꯣꯠꯄꯒꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯃꯨꯗꯧ ꯏꯄꯦꯟꯗꯧ ꯀꯣꯡꯒꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯔꯨꯞ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯃꯥ ꯏꯕꯦꯟ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯇꯧꯕ ꯀꯥꯟꯗ ꯆꯥꯎꯕ ꯄꯤꯛꯄꯒꯤ ꯊꯕꯛꯇꯨ ꯅꯠꯇꯕ ꯄꯤꯛꯆꯔꯒꯁꯨ ꯊꯕꯛꯇꯨꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯍꯥꯏꯕꯗꯤ ꯆꯦꯡ ꯆꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯞꯁꯥꯒꯤ ꯀꯔꯤꯒꯤ ꯁꯤ ꯑꯗꯨꯝ ꯆꯪꯅꯤꯡꯉꯥꯏ ꯇꯧꯗꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯦꯟꯗꯨꯅ ꯂꯩꯒꯗꯧꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯁꯤ ꯇꯧꯕ ꯀꯥꯟꯗꯨꯗ ꯃꯤꯒꯤ ꯌꯨꯝꯗ ꯇꯧꯕꯒꯤ ꯃꯐꯝ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯡꯉꯁꯨ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯁꯪ ꯃꯆꯥꯁꯤ ꯁꯥꯕꯗꯒꯤꯗꯤ ꯑꯋꯥꯕꯁꯤ ꯀꯣꯛꯑꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯥꯎꯟꯗꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯅꯥꯏꯗꯕ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯍꯣꯜ ꯀꯦꯟꯗ꯭ꯔꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯃ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯒꯦ ꯑꯗꯨ ꯇꯧꯒꯦꯅ ꯍꯥꯏꯗꯤ ꯍꯔꯥꯁꯃꯦꯟ ꯇꯧꯕ ꯊꯤꯀꯟ ꯇꯧꯕ ꯁꯤꯒꯤ ꯃꯇꯝꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯇꯝꯁꯨ ꯆꯍꯤ ꯆꯥ ꯌꯧꯔꯦ ꯄ꯭ꯔꯖꯥꯅ ꯃꯥꯅ ꯑꯄꯥꯝꯕꯗ ꯃꯥꯅ ꯑꯅꯤꯡꯕꯗ ꯚꯣꯠ ꯄꯤꯖꯁꯅꯨ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯆꯍꯤ ꯚꯣꯠ ꯂꯦꯞꯄꯗ ꯀꯅꯥꯒꯨꯝꯕ ꯇꯣꯉꯥꯟꯅ ꯑꯍꯟꯕ ꯃꯣꯏꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤ ꯄꯣꯂꯤꯡ ꯀꯃꯤꯇꯤ ꯅꯍꯥꯔꯣꯜꯁꯨ ꯆꯪꯅꯔꯒ ꯊꯪꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯆꯦꯡ ꯆꯥꯛ ꯌꯦꯟꯕꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯅꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕꯁꯨ ꯐꯥꯎꯖꯩ ꯍꯥꯏꯅ ꯇꯨꯡ ꯀꯣꯏꯅ ꯃꯁꯥ ꯃꯁꯥ ꯇꯧꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏ ꯀꯥꯎꯔꯤꯕꯁꯤ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯖꯔꯒ ꯀꯦꯔꯒ ꯍꯧꯔꯝꯕꯗꯤ ꯄꯩꯁꯥꯁꯤ ꯈꯔ ꯄꯤꯔꯝꯒꯦ ꯇꯧꯅꯤ ꯍꯧꯔꯝꯕꯅꯤꯅ 5,000 ꯄꯤꯔꯝꯒꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯖꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ Thank you. Yam nuwai. I'm a sample cocaine.